खुरुमजरी इमेज पाउदा मियंग ताबिरब ख्वाई पुनमपु अहानबदा केट्रिमेम मोनिंद्रोना तरामना ओक्सरी ngasi maruiba pau I pau tengbang lupki ahum suba mapok kumon thorum pangthokre taret suba central page chana handabagi mayokta wakat mifam chathakre loinana india da covid-19 laichat tagi phagalakpagi chang chada hupuni dasmik sino nipan yore हौजिक ngasi मपुंगोइबा पाव अमुक लोबिरसी LDA गी चेयरमैन अमदि खुराई केंद्र गी MLA लेसांगथेम सुसिंद्रोन हाइख्रे पालिब लेंगाक असिना चिंगतम गी इचिल इनाउ नुंगसिनना चटमिनरी लेंगाक असिना तौरिबा थबकसिंग अतोपा पॉलिटिकल पार्टी अमतना तौबा ngamloi वाफमसी खुराई चिंगांगबम इमा नोमाई लेबगी संगलेंदा I पाव तेंगबांग लुपकी अहुम सुबा मपोक कुमोन तोरमदा मांगना फोंगदोखिबनी मांगना मखा तारदुना COVID-19 गी लाइना नारबा मियोइसिंग इंथोक पीबा हंथना येंगबीबगी महुत्ता पुन्ने हिंगमिनगनी हाइबसिदा खंगमिनबा मतम यौरे लाइचत की अवाबा मतम असिदा I पाव कांगबुना अचुंबा पाव पीबीयू हौजिक फावबदी लाइना असि मपानलमदगी लाकपा नतना खुदोंग थीबा मियाम लेत्रि जिरिबाम की थौदोक असि मियामना चेक्सिनबा मथौ ताई हाइकी थौरमदुदा हंदक पांगथोकिबा HSLC examination da mitei mayek manipuri isai nomai amadi thang ta jagoi da mark wangna phunglakpa mahiroi singda certificate amadi memento piduna ikai khumnaki kurai mapam kudimaka nadasu manipuri laiba mapam kudimaka hena phaganaba amasung hena mai paanaba thabuk tharu mayam su tori masibu jogoina phagatabu yaroi masibu jogoina yengaga masibu jogoina मतें पांगबिरकादा मोइना तौरिबुसिने सिना फै सिना फते समाय तौबुसिने हेना फै हाइबुसि जगोइना सजेशन बिबिरकादा मकोलो अफाबा लंबीदा सतना ओनबदा कोई मयाम पुरमोना मतें पांगबिसि कक्चिंग डिस्ट्रिक्ट की गसी जुलाई 5 की नुथिल पुंग अनि फावबदा लेखिबा क्वारंटाइन सेंटर समरी रिपोर्ट डिस्ट्रिक्ट असिगी अपुनबा क्वारंटाइन सेंटर 13 हाइबदी कम्युनिटी क्वारंटाइन सेंटर 15 इंस्टीट्यूशनल क्वारंटाइन सेंटर अमदा अपुनबा इनमेट लिसिंगनी चनी तारानिपान लेरखी मसिगी मनुंगदा इनमेट लिसिंगनी चाम सुमना अमना COVID-19 टेस्ट तौबदा नेगेटिव ओइबदगी मयुमदा डिस्चार्ज तौखिबा अदुगा पॉजिटिव ओइबसिंगना आइसोलेशन वार्ड ता थमख्रे डिस्ट्रिक्ट असिदा मियोय मफुद्रा मंगा COVID-19 पॉजिटिव कंफर्म ओइखिबगी मनुंगदा मियोय यांखै हुमदोइदी फबंगमख्रे हौजिक मियोय निफुनिथोय एक्टिव केस ता लेरी मसिगी मनुंगदा मियोय 15 कोविड केयर सेंटर कक्सिंगदा लायंगली कम्युनिटी क्वारंटाइन सेंटर दा क्वारंटाइन तौरिबगी मसिंगना मियोय चाम 13 नि इंस्टीट्यूशनल क्वारंटाइन सेंटर दना मियोय अमा लेरी कंटेनमेंट जोन ना अहुमनी अदुगा डिस्ट्रिक्ट स्क्रीनिंग सेंटर खा मणिपुर कॉलेज दा मियोय लिसिंगनी चाम यांखै मंगा स्क्रीनिंग तौख्रे जिरीबाम दा कोविड पॉजिटिव ओइबा मसिंग हेंगलकली ngarang जिरीबाम दा COVID-19 रैपिड एंटीजन टेस्ट तौनब किट लॉन्च तौख्रब मतुंगदा जिरीबाम डिस्ट्रिक्ट की ओइना ngarang मक्तदा COVID-19 रैपिड एंटीजन किट सजिनदुना मियोय चाम मफुद्रा रोम हेन टेस्ट तौकी हाइरी मदुदा यामना थाजद बा अनऑफिशियल ओइबा पाउदा नुपी यावना पॉजिटिव ओइबा मियोय मरी यावदुना जिरीबाम की हॉस्पिटल दा थमख्रे हाइरी हिरमसी की मतंगदा मचिन चटपा जिरीबाम हॉस्पिटल के ऑफिशियल अमगवारी सानबदा ngarangdagi नौना लॉन्च तौखिबा मेडिसिन सजिनदुना COVID-19 रैपिड एंटीजन टेस्ट चाम मरबुद्रा रोम हेन तौख्रे मसिदा पॉजिटिव कया ओइरे हाइबदु ऑफिशियल ओइना हाइदोकप याद्री मरमदुना मसिगी मतंगदा पाकुम पियु याखिदे अदुगा हरिनगर की मॉडल स्कूल दा सेमलिबा कोविड केयर सेंटर CCCSC हौजिक कन्न सेम साब तौरी मरु ओइना PWD PHED इलेक्ट्रिसिटी डिपार्टमेंट अमदी मेडिकल टीम सिंगना सेम साब लोइदुना थेंगलबदा लाक्लिबा जुलाई की 13 निंथौ काबदगी
मफम असिदा पॉजिटिव ओइबा पेशेंट सिंग थमदुना थबक हौबा याना लेरे हाइनासु फोंदोरकी अमदी ngasi ayuk atai department ki official sing yauna hauzik oirakliba phibam CCC gi matangda kopna khanaduna wari sana khre hairi Education Minister Dr. Thokchom Rajesh Syam haikre matam amada chahi kontra gi mamangdagi tamduna liba kanadraba subject hongdokpagi mathau tare panelists sina hauzik matam asida mahiroi sinda takpi tambiba matamda collaboration communication amadi analyzing thinking gumba yahonba yabra haina phungdokre wafamasi ngasi GP Women's College Central Hall Directorate Rashtriya Usatar Shiksha Abhiyan Manipur sinba numinini gi oiba emerging discipline and their prospect and challenges in Manipur haiba hiramda minister na phungdokkibani minister na makha taraduna haukiba chai kontra gi mamangda tamlakkiba subject hauzik phawba tamba yauri expert oirba subject oirabadi lokthokpa yabra yengbiu Manipur gi school college education da oja watpagi leiri kanadraba subject pu oja mayam leibinasu oja watpagi program legani oja watpadi sarkar na pigedabani adu oja sing adu da legedaba gun mayamdu legedabani maramaduna afaba education purakna honaba sem saba changi ngasigi khana nainaba sida khang hairaba panelists na mahiroi singda kanaba pigedaba sing collaboration communication amadi critical gi oiba wakhal loksing oigedaba subject hapagi discussion tawbada yawbiu haiki workshop asida higher and technical commissioner M Hare Krishna University and Higher Education ki Director KH Daina GP Women's College ki Principal RK Tamphasana amadi Education ki lamda khang hairaba panelist sing oza sing amadi mahiroi kayana saruk yaki Directorate of Health Services ki Food Safety Administration ki kambuna ka khraba license sinaduna food business tawba sing authority sing na tuan ba chana tharo polam sing phagotuna hairo polam sing adu thingjin khrei ngasi ayuk lampel da leba Directorate of Health Services ki Administration Office ta pangthokpa paumi sing unabada administration ki designated officer Tekcham Borjendro khaba maiti na phungdokibada chingmairong da leba Thangjam Agro Industries na puthokpa New Likla Mixed Fruit Jam license number 11611008000001 Sega Road Takhel Lekaida a family of food production puthokpa polam ani mana limbu pani lime ginger license number 11611009000264 amadi pineapple nutty ready to service drink hariba singasi license singasi English ni taramathoide issue toba number ngaktani online register tarokpadagi licensing asi chanaba yadaba invalid oire chanaba yadaba license sinarambadagi ngarang food safety officers sina inspection charpadagi phagat khibani licensing asi sinaraga market food business operators singda Manipur miam nam thak tawre asigumba chinjak singda chanadaba license nappa yonba thenarabadi miam lebiganu chabiganu makha tan thenarabadi pau pibiu matik sab action lonaba sarkar amadi food safety administration na thabak lokhat lagani haiki tana thengnaba taragadi mari leinaba designated officer food safety administration of different district in Manipur da leibasingda pau pibiu aduga maram chadana asugum makhalgi thingraba natraga cancel tawgraba invalid oigraba license se masi season naraga pot yolambagi damak ekoina matik chaba action longnanabagi damak sarkar na amadi ekoigi food safety administration na ekoina masi tawjagani Taret Subha Central Pay Chanhandabaki Mayokta Manipur State Pensioners Union Nangasi Singjamai Chingamakungda Wakat Mifam Famduna protest tawkre Wakat Mifam Maduda Saruk Yakiba Union Asigi President Rajendra na Fungdo Kibda English ni Tarani Panda Manipur Lengak na Taret Subha Pay Pinaba Yanaki Wafambu Nasi Pauba Lengak na Tabak to Ontrok Tabagi Mayokta Manipur Service Federation Secretariat Service Association na Sangsilba Kongjangda State Pensioners Union su saruk yaragani lainga ka yanaki wafam thabak to ontok achumba khongthang oigani sangsilliba khongjangdak union gi makedi pangmaya ba mating pangduna awaba da saruk yagani haiki
habisidi sayamba ola bumtani freedom ta khona regular da phangba mayam ko ko da medo adu ko mayam se kari ki to khabi de habidi ben de do hai go na sin hom jiga samnana satna sum ko ne phangjo wa tangeni haidana koi tai ani jagina mari bhawwa lebi secret taruk ta ki de lep pa lekana ko na jami sanjam so sanjam Anti-Smuggling Unit Customs Division Imphana ngarang nungthil pung mangarom tabada nupi amadagi heroin powder gram 539.3 phare ngarang akaknaba paw ama phangbadagi Anti-Smuggling Unit Customs Division Imphal gi team amana thibo humbada Thawbal district ki phundrei makhal lekai dagi Anandi Sehitaranipan apokpa Muhammad Ataullah Khan hariba miwi asidagi heroin powder asiga konana Imphal iski New Lambulel gi tribal market maya dagi phagat khibani heroin powder singadu sapon makhum yankhaida packet tawraga haplaga purambani nisagi polamasi lupa crore ama lakh 8,000 rom gi oigani thawdok asigi mari lenana NDPS Act 1985 ki makhada case ama register tawkre COVID-19 की लॉकडाउन मरम मोइदुना वानरब मियामदा मतेंग पांगनबा इंडिया गवर्नमेंट ना प्रधानमंत्री गरीब कल्याण अन्न योजना प्रधानमंत्री गरीब कल्याण योजना की मखादा पिरकप चेंग लनाई मियोई अनिना लोक्सन लगा मयुमदा थमजन किदुना मियामदा यंथोक पिद्रे हिरमसिदा मरी लेनबा अथॉरिटी ना अथुबदा अकन ममी यंग चंगबिदुना मियाम की चेंग फंगन बियु हाइना इरोंग कोंगलेई राम विलेज की खुंजा सिंगना मनपुर लेंगा की पुनिंग सिंगसिलकले ngasi ayuk Kamjong district ki Kasom sub division ki manung channa leiba irong Konglei Ram village da pangtokpa paumi singga unabagi thorom amada kunja singgi mahut sinduna development Konglei Ram village ki chairman Ramthar K Singna phongdor khibada miyamna tigat lubada PMGKAY relief ki damak government na pirakpa cheng bag yang khaini thoyasi village adugi hanagi headman kam chairman oiramba Sangprang Leng Aungsi amasung Hana Secretary Oiramba Justin Aungsi haiba miui ani asina khulgi authority da amata khangalamba tawdana July tha asigi ani da loksinduna thamkhibani haiba khangakkhibani makoi ani na loksin khibat cheng miyam da yenthoknaba makoi gi mayumda miyam na chattuna hairabada yeninglaga yengani yeningdraga tokani yenthokningba matamda yenthokani haina ताबदा नुआइतबा वफम कया मियामदा फोंदोरखिबा अदुबु खुल्लसी उन्थों मरफुद्रा हेनबना यामना कन्न यानिंगदबा फोंदोरखले हिरमसिदा मरी लेनबा अथॉरिटी अमदी मणिपुर लेंगाकना अथुबदा मियंग चंगबिदुना मियामगी चेंग फंगनबा होनबियु हाइना चेयरमैन रामथर कै सिंगना लेंगाकी पुनिंग चंगसिलकले अदुना मियामना ngasibaw चेंगसे फंगदुना मियामगी हक मतना मियामगी दमकता गवर्नमेंट पीरिबा COVID-19 की चेंग से फंगमंगम लेबसे सिगी अवाबा से ngasi कंसर्न अथॉरिटी मरि लेनबा गवर्नमेंट की अथॉरिटी विजिलेंट एनीथिंग कंसर्न सिंसिना मसी अथु मतम एक्शन लौबि लेरगा मियाम की चेंग से फंगन बिननबा अमसु मियाम की चेंग से बुलुत तौबगी मतागुमना थंबिरिबसे याम पेन खुंजा अमन फोंदोरकपदा अनोबा चेयरमैन रामथर कै सिंह मिजेंग मखादा लेंगाकना COVID-19 की रिलीफ की दमक मतेंग पिरकपा चेंग हवाई सिंह अदुमक फंगदुना लाक्ले अदुबु हंदक थागी मियाम की चेंग असि हानगी चेयरमैन अमदी सेक्रेटरी ना लोक्सिन खिदुना मियाम की राइट मतपीबा मियामना असुक वानरबा मतम असिदा मखोय अनिना तौरिबा मोंग असि खुंजा सिंह यामना पेंदे मरी लेनबा अथॉरिटी ना अथुबदा मियाम की चेंग फंगनबा होनबियु हाइबु वाफम थमलखि अखोय मयाम फंगदबा फंगफम थोकबो फंगहनदुना लेबसे याम प्रजा मयामना याम पेंद्रे मखोयनि गी मथक्ता वयन तौफम तौबीदुना अथुबदा अखोय प्रजा मयाम गी अवाबसे कोहनबियो हाइबसे इरों कोंगलाइराम गी खुनगी प्रजा अमा ओइना बेनिफिशियरी अमा ओइना खंगनजबनि ngasi paumi singa unabagi thorom aduda khulgi ahal laman sing thaupuba sing nahagi lusingba sing amadi khunja sing su saruk yakhi ing lising ni taramapangi tara suba amadi taramathoi suba IRB rifleman amasung zamandar lobagi recruitment process atubada loichin binaba dabi tawroduna aiba cherol chief minister amadi governor dangasi all Manipur physical efficiency test
successful candidates of 10th and 11th IRV and Zamandar 2019 की executive members in pisin kre ngasi pisin ke ba cherol yor ba warol singdi tara suba amadi taramatoi suba IRV amadi Zamandar 2019 lobagi recruitment process asi sahi ama makai phajilak laba phawbada written test ki fall pibidana thambiri recruitment asida saruk yariba candidate ayamba age bar oibe yaronare masigi maramdi candidate singbu matam sangna nga henduna thabak asi namsinduna thambadagini maramasina association haidoktuna thamliba written test ki fall asi nimit mangani gi manungda haidoktuna makha taba process atuba hauba yanaba sinbiu candidate lising kunithoi henmana saruk yakiba recruitment asibu namchinduna thambiganu candidates singi manglan mangphauna hanbiu hajeribasi tabidrabadi atubu matamda India ki prime minister amadi union home minister da ai bcherol pisduna taksilagani loinana democratic oiba khongjang covid-19 ki protocol ngana changsilagani hairi kakching wairi lokshi lokol mayai lambi gi nak yati khongsing amot akaina phunjin bana ising ningthina chenba ngamdabadagi lokshi lakol gi lawmi sina sel khaina dunga si nungtil mayai lambi si kuning thek mapa khare henba phawba khong tengbagi thabak chatakre India da covid-19 laisat tagi phakibagi chang chada humphuni thoi dasmik suino nipan yore haukiba pung kunmari gi manungda miyoi lising taramapan changwa niputaret coronavirus nabdagi faki amaromda pung kunmari gi manungda covid-19 case na lising kunipan chanipan humudramapan oiki hauzik leipak asida covid-19 dagi phakiba apun masing lakh mari lising humudra taruk chahum humudra nipan jaukrei sikibana lising kunmathoi chama kunmapan sukre test tawkibagi apun masingna crore taret lakh nifu chanipan kunthra nithoini Indian Council of Medical Research ICMR na piba report ki matung ina government masung private laboratory lising macham kunthani thoina covid-19 ki test tawbagi thabak paikhatli gangster Vikas Dubey Madhya Pradesh tagi fare mahaki mateng pangba miui anisu mahaka loinana Ujjain dagi ngasi phaki hairi Vikas Dubey hariba miui asi Kanpur da policeman nipan hat ki bagi thokdok ta chenabani mak phanabagi damak police na lupa lakh manga gi reward lokthokrabani Madhya Pradesh ki home minister Narottam Mishra na haikibada Vikas Dubey hauzik Ujjain gi police custody da leiri maku phakibasi Madhya Pradesh police ki achauba mai pakpa amani paugi likun amagi matungina ngasi ayuk anganbada Dubey na laising amada changdon lai kananaba dukan amadagi prasad leirigeda dukan mapu aduna maku masak khangbadagi police ta pau pirakhibani hairi Vikas Dubey phakibagi matangda Madhya Pradesh ki chief minister Shivraj Singh Chauhan haikibada Mahakal laisangda khurumba lakliba singna makogi pap sing adu koi haina thajanai adubu government nadi criminal kanabusu lemna tharoi Madhya Pradesh police na mahakpu UP police ta sinakragani hairi Madhya Pradesh ki Rewa da saba mai megawatt chatet yankai puthokadaba solar project adu Prime Minister Narendra Modi na hayeng July 10 da leipak miyamda kathokadori solar project adu mai megawatt chani yankai puthokadaba hectare chamanga chawba mafam ahumda sabani solar generating unit ahum adugi apunba megawatt na chatet yankai ni aduga unit sing hectare lising mai chamanga pak chawa solar park ki manungda hectare chamanga da sabani central financial assistance oina lupa crore chama kunthra nipan changna Rewa Ultra Mega Solar Limited na sabani mai gi senpham adu ing lising 18 ki anganba phawbadi unit amada lupa mari makhai oirambani adu moinamak Rewa project asinadi unit amada lupa ani paisa humudra manga oigani sahi kunmanga loirba matungdadi unit amada lupa ahumak paisa kunthra da lephragani hairi project asina sahi amada carbon ton lakh 15 hantangani project asina World Bank Group President's Award phangkhre hauzik aroibada maroiba pau amuk hana pizari I pau tengbang luki ahum suba mapok kumon thoram pangthokkhre Taret suba Central Pay chana handabagi mayokta wakat mifam chathakre loinana
इंडिया दा कोविड-19 लाइचत तगी फगलपगी चांग चाद 3.9 यौरे ngasigidamakta di image paudam pijaba matang asida loisinjari miyam amukanna khurumjari